Ngasisu mahausa-gumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpana D.N. Khuman. Wari asigi mamingna Apangi Basi. Thaina mamangay matam mamada lukhoiba kauba nupa ama leirami. Mahak ase yamna pangi aduga khunja mayamnasu lukhoibabu luna tawbirami. Lukhoiba mahaki machega makhoi ani khaktani leiribase. Lukhoibagi mama mapadi leikidre. Machegi mamingna Inglembi haina kaurami. Nongma ahing amagi matamda lukhoibana tumlingai lairembi ama lukhoibagi manglanda laktuna asumna hairami. Lukhoiba nahak ase nabukjel yamna sengba minungsi yamna laiba akaiba tawdaba misakni. Maram aduna nahaki punsibu nungai hanba pamido. Hayeng nahakna mikap hek thorakpaga nahaki mon makhada basi ama leiramgani. Basi ado nahaki nafamda nahaki khallaga pirabani ko. Basi aduna ana ayek kaya yengduna nungai na panjaroko. Asi haina hairamlaba matung lairembido lukhoibagi manglandagi mami samkirami. Mathangi numitni lukhoiba mikap hek thoklakpaga mamai mamit tarami. Adugi matung mahaki manglan ado ningsinglaktuna mon makhada yenglami. Matam aduda basi ama leirami. Basi ado lukhoibana nungai boy lakpoi pangkhongda khonglaki. Matam aduda mache ado changlaktuna basi khongba matam natti haina hairakhi. Lukhoibasu basi ado thamjinkhirami. Nongmagi numit amada khunja ahan ama layong khangdaba laina amana nabadagi phamsenaduna siba ngaiduna leirami. Lukhoibasu basi ado pairaga mayumda khonglabadi machina chaibigani khanbana anaba leiriba ahal asigi yumgi maningda leiriba labuk aduda laktuna basi ado khongba haurakhi. Amaromdana naduna phamsenariba ahal aduna basi makhol ado nakna taba pamlami. Ahal aduna sonthangnaba khonjelda machasingbu kaujari. Machasing adusu tabadagi mapagi nakta laktuna changlaki. Adugi matung ahal aduna macha aduda basi khonglibase kaurau aduga inakta khonghallu haina hairakhi. Matam aduda machasing aduna basi khonglibado kanano yengba laklami. Lukhoiba oiramba aduda lukhoibabu kauduna mayumda purakhi. Yum hek yaubaga ahal adugi manakta lukhoibabu phamanduna basi ado khonghalami. Matam aduda sigadawbagi ngairaba ahal ado masagi laina pumba pungpha phakirami. Ahal ado yamna ngaklami. Ahal ado hiplambadagi haugalaktuna machasingda ai naba phare anaba amata leitre haina hairakhi. Machasingsu yamna haraurami. Asumna numit asidagi anaba ama hek leibaga lukhoibabu kauduna basi khonghanduna layenghanki. Mawpagi angakpa asibu khanglubadagi masedo yamna ngakjaki amadi haraubasu phawjaki. Asumna numit kayani haujinkhirami. Nongmagi numitni lukhoibado ingkhol kana tawjari. Tanza aduda khunja nupi ama laktuna lukhoibada asumna yamna pakhatna hairami. Ibungo lukhoiba nasan thoibido aikhoigi nongmangkha makhongda changlubadagi ki haidana kaptuna leihore. Aikhoi mayamna themlabasu yadre nasando. Haujiksune masa pumba tasinduna leihori. Nasando amukta yengbiru lao. Lukhoibana idomcha nasa laksarage. Ado idomcha kaisu khalunuda. Ado aigi chanaba chempaka sangongbado khara thamlamuko. Basi khongba matamda wadanaba. Hoi idomcha pumnamakto langlamlage. Lauko khara thuna. Asi haramlaga nupi adusu chatkirami. Lukhoibasu makhong makhot chamthoknaba tawjari. Matam aduda mache changlaktuna asumna hairami. Isegi bungo nahak na anaba yengba chatpa khuding yumbududa chempak sangom hairibado isena yaningdeko hayengkhaidi haiganu. Ado pukrida kumluranu. Isena sumang matonda ising asaba thamlamlabani. Aduna chamthokluroko. Iche karigino khangdeba aigi basi se hek khongbagane pukse hekta lamiba
ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯁꯨ ꯄꯨꯛ ꯊꯜꯂꯨ ꯌꯥꯗꯦ ꯆꯦꯡꯄꯥꯛ ꯁꯪꯒꯣꯝ ꯑꯣꯏꯔꯗꯤꯅꯦ ꯄꯨꯛ ꯍꯦꯛꯇ ꯊꯜꯂꯦꯕ ꯕꯥꯁꯤ ꯈꯣꯡꯗ꯭ꯔꯗꯤ ꯆꯥꯛꯇꯪ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯣ ꯕꯥꯁꯤ ꯈꯣꯡꯉꯗꯤ ꯆꯥꯛꯇꯪ ꯆꯥꯕꯗꯣ ꯄꯨꯛ ꯊꯟꯗꯦꯕ ꯍꯣꯏꯁꯦ ꯃꯤꯅ ꯉꯥꯏꯅꯔꯝꯃꯅꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯥꯝꯊꯣꯛꯂꯨꯔꯣ ꯂꯨꯈꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯕ ꯍꯧꯈꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯕꯥꯁꯤ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯃꯤꯠ ꯑꯗꯨꯅ ꯂꯨꯈꯣꯏꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯕꯗꯣ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯖꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯕ ꯂꯥꯛꯂꯕꯅꯤꯅ ꯊꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏꯕꯗꯣ ꯃꯃꯥꯏ ꯅꯣꯡꯈꯠꯄꯒ ꯉꯝꯗꯈꯩ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏꯅꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯣꯛꯄꯁꯤ ꯎꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯛꯑꯦꯕ ꯃꯥꯒꯤꯁꯤ ꯑꯩ ꯄꯥꯝꯕ ꯑꯣꯏꯔꯝꯅꯤꯕ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯍꯪꯉꯒꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯏꯗꯣ ꯍꯥ ꯑꯩꯁꯦ ꯐꯖꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯍꯦ ꯑꯄꯪ ꯑꯩꯅ ꯅꯣꯛꯂꯤꯁꯦ ꯅꯪ ꯅꯁꯛ ꯐꯖꯕꯒꯤ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯍꯔꯥꯎꯔꯤꯅꯦ ꯈꯪꯉꯕ ꯂꯨꯈꯣꯏꯕꯅ ꯁꯥꯎꯒꯅꯨꯋꯣ ꯀꯤꯌꯦꯕ ꯑꯩꯗꯤꯅꯦ ꯅꯪꯅ ꯅꯣꯛꯂꯛꯄꯗꯨꯗ ꯑꯩꯁꯦ ꯐꯖꯕꯒꯤ ꯃꯥꯜꯂꯣꯏꯅꯤ ꯑꯗꯣ ꯀꯩꯒꯤ ꯍꯔꯥꯎꯔꯤꯅꯣꯕ ꯑꯄꯪꯁꯤꯗꯤ ꯑꯁꯤꯐꯥꯎ ꯈꯪꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕꯗꯣ ꯆꯥꯕ ꯐꯪꯂꯗꯣꯏꯅꯤ ꯑꯄꯪꯁꯤꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯌꯨꯝꯕꯨ ꯃꯃꯥꯗꯨꯁꯨ ꯆꯦꯡꯄꯥꯛꯀ ꯁꯪꯒꯣꯝꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯕꯗ ꯄꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯁꯨ ꯆꯦꯡꯄꯥꯛꯀ ꯁꯪꯒꯣꯝꯒꯗꯣ ꯂꯦꯝꯍꯟꯗꯕꯤ ꯆꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯕꯥꯁꯤꯗꯣ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯕꯥꯁꯤꯗꯨ ꯍꯦꯛ ꯈꯣꯡꯕꯒ ꯊꯣꯏꯕꯤꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯅꯪꯒꯤ ꯕꯥꯁꯤꯗꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣꯅꯦ ꯑꯩ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯉꯝꯗ꯭ꯔꯦꯕ ꯑꯩꯅꯦ ꯌꯦꯡꯕꯥ ꯂꯥꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯍꯨꯃꯨꯛ ꯈꯥꯖꯔꯦꯕ ꯁꯤ ꯂꯦꯞꯄꯣꯕ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦꯕ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯨꯈꯣꯏꯕꯁꯨ ꯕꯥꯁꯤ ꯈꯣꯡꯕ ꯂꯦꯞꯈꯤꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯕꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯗ ꯄꯥꯏꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯋꯥꯔꯗꯨꯅ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯕꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯊꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯕꯗ ꯄꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯅ ꯏꯁꯤꯡ ꯄꯨꯜ ꯑꯗꯣ ꯂꯧꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯩꯖꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯍꯥꯏꯅ ꯍꯪꯖꯩ ꯊꯣꯏꯕꯤꯅꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯂꯨꯈꯣꯏꯕꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯁꯨ ꯁꯦꯜ ꯑꯗꯣ ꯂꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯝꯂꯕ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯁꯨ ꯎꯗ꯭ꯔꯦ ꯇꯟꯗꯟ ꯀꯌꯥꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯂꯨꯈꯣꯏꯕ ꯑꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯌꯥ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯖꯩꯅꯦ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯐꯥꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯝꯂꯕꯗꯤ ꯏꯃꯨꯡꯒ ꯄꯨꯡꯉꯥꯟ ꯉꯥꯟꯗꯣꯏ ꯃꯥꯜꯂꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯅꯞꯁꯤꯜꯂꯛꯑꯦꯅꯦ ꯑꯩ ꯇꯟꯗꯟ ꯃꯌꯥꯝꯁꯤꯒꯤ ꯃꯀꯣꯛꯇꯣ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯕ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯆꯔꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯝꯒ ꯃꯝꯕꯒ ꯂꯨꯈꯣꯏꯕꯗꯣ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯣ ꯀꯥꯏꯔꯝꯃꯤ ꯂꯨꯈꯣꯏꯕ ꯑꯀꯥꯏꯕ ꯕꯥꯁꯤ ꯑꯗꯣ ꯌꯦꯡꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯇꯟꯗꯟ ꯃꯌꯥꯝꯁꯦ ꯌꯦꯡꯂꯤꯉꯩꯗ ꯈꯨꯗꯤ ꯊꯤꯔꯦꯕ ꯕꯥꯁꯤꯁꯤꯁꯨ ꯀꯥꯏꯔꯦ ꯇꯟꯗꯟ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯕꯥꯁꯤ ꯀꯥꯏꯍꯜꯂꯦ ꯅꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯇꯟꯗꯟ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇꯣ ꯂꯨꯈꯣꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯂꯝꯃꯤ ꯂꯨꯈꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯄꯣꯛꯂꯝꯃꯤ ꯂꯨꯈꯣꯏꯕꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯑꯀꯥꯏꯕ ꯕꯥꯁꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯨꯈꯣꯏꯕꯗꯣ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯥꯁꯤ ꯑꯗꯣ ꯑꯣꯟꯗꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯦ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯃꯧꯄ꯭ꯋꯥꯗ ꯍꯪꯂꯛꯏ ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ ꯀꯔꯤ ꯇꯧꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕꯗꯨꯕꯣ ꯏꯆꯦ
ꯑꯩꯒꯤ ꯕꯥꯁꯤꯁꯦ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯌꯦꯡꯂꯤꯁꯦ ꯀꯃꯥꯏꯅ ꯀꯥꯏꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯏꯆꯦ ꯑꯀꯥꯏꯕ ꯕꯥꯁꯤꯁꯦ ꯈꯣꯡꯕ ꯌꯥꯈꯤꯗ꯭ꯔꯣ ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ ꯑꯀꯥꯏꯕ ꯕꯥꯁꯤꯕꯨ ꯈꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯍꯌꯦꯡꯁꯦ ꯋꯥꯁ ꯑꯃ ꯌꯥꯜꯂꯒ ꯁꯦꯝꯃꯒ ꯂꯣꯏꯔꯦꯗꯅ ꯑꯌꯥ ꯏꯆꯦ ꯕꯥꯁꯤꯁꯤ ꯋꯥꯁꯅ ꯁꯦꯝꯃꯤꯔꯣ ꯑꯗꯨꯗꯤ ꯕꯥꯁꯤ ꯃꯌꯥꯝ ꯁꯥꯍꯧꯔꯁꯤ ꯃꯆꯦꯅ ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ ꯕꯥꯁꯤ ꯁꯥꯕꯒꯤ ꯋꯥ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯍꯧꯗꯦ ꯇꯉꯥꯏ ꯐꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯄꯟꯗ ꯍꯧꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤꯁꯨ ꯁꯥꯕ ꯌꯥꯔꯤꯕꯅꯤ ꯑꯗꯣ ꯏꯄ꯭ꯋꯥ ꯋꯥꯔꯝꯂꯅꯤ ꯏꯆꯦ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣꯀꯣ ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯕꯒ ꯀꯧꯔꯛꯂꯒꯦ ꯑꯁꯨꯝꯅ ꯂꯨꯈꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯕꯥꯁꯤꯗꯣ ꯊꯝꯂꯝꯂꯒ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯈꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯕꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯈꯜ ꯋꯥꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯌꯨꯗꯅ ꯂꯨꯈꯣꯏꯕꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯤꯗꯨꯅ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯍꯣ ꯑꯩꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯕꯥꯁꯤ ꯀꯥꯏꯕꯒꯤꯅꯤ ꯈꯪꯉꯕ ꯅꯍꯥꯛꯀꯤ ꯕꯥꯁꯤꯗꯤ ꯀꯃꯥꯏꯅ ꯀꯥꯏꯔꯤꯅꯣꯕ ꯍꯥꯏꯌꯨꯅꯦ ꯐꯤꯉꯧ ꯁꯦꯠꯄꯤ ꯇꯨ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯎꯕ꯭ꯔꯥ ꯃꯈꯣꯏ ꯌꯦꯡꯂꯤꯉꯩ ꯑꯩꯁꯦ ꯇꯨꯁꯤꯜꯂꯤꯕ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯕꯥꯁꯤꯗꯣ ꯀꯥꯏꯔꯤꯅꯤ ꯃꯣꯏꯒꯤ ꯇꯟꯗꯟꯒꯤ ꯃꯀꯣꯛꯇꯣ ꯃꯉꯣꯟꯗ ꯁꯤꯡꯍꯟꯗꯣꯏꯅꯤ ꯇꯟꯗꯟꯒꯤ ꯃꯀꯣꯛꯇ ꯁꯤꯡꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯣꯏꯒꯗ꯭ꯔꯥꯅꯦ ꯅꯣꯛꯀꯅꯨꯋꯣ ꯑꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯖꯥꯠꯅꯤ ꯈꯪꯉꯕ ꯕꯥꯁꯤꯗꯣ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯉꯔꯣই ꯑꯗꯣ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯪꯒꯤꯅꯦ ꯕꯥꯁꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯃꯠꯇ ꯄꯤꯌꯣꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯄꯤꯔꯒꯦ ꯑꯗꯣ ꯂꯨꯈꯣꯏꯕ ꯍꯌꯦꯡꯈꯩꯗꯤ ꯅꯃꯤꯠ ꯉꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯕꯥꯁꯤꯗꯣ ꯍꯌꯦꯡ ꯄꯤꯔꯒꯦ ꯍꯌꯦꯡꯁꯦ ꯅꯈꯣꯏ ꯈꯨꯜꯒꯤ ꯂꯩꯀꯣꯜꯁꯤꯗ ꯅꯇꯣꯝꯇ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯑꯩ ꯀꯧꯔꯛꯎ ꯑꯗꯨꯗ ꯄꯤꯔꯒꯦ ꯍꯣꯏ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯕꯥꯁꯤꯗꯤ ꯄꯤꯕꯤꯌꯨꯀꯣ ꯄꯤꯗ꯭ꯔꯗꯤꯅꯦ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯀꯧꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡ ꯂꯨꯈꯣꯏꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏꯕꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯁꯨꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯂꯨꯈꯣꯏꯕꯗꯣ ꯈꯨꯟꯒꯤ ꯂꯩꯀꯣꯜꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯨꯈꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯗ꯭ꯔꯕꯗ ꯂꯨꯈꯣꯏꯕꯗꯣ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯥꯠꯂꯤꯕ ꯂꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯥꯠꯂꯤꯕ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯂꯨꯈꯣꯏꯕꯗꯣ ꯂꯩꯌꯥꯝꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯣ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯂꯩꯀꯣꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯥꯏ ꯅꯨꯄꯤ ꯐꯠꯇꯕ ꯑꯍꯨꯝꯁꯨ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯕꯕꯨ ꯑꯋꯥꯕ ꯄꯤꯔꯒꯦ ꯈꯜꯂꯝꯃꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯎꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯌꯦꯠꯂꯤꯕꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯕꯥꯁꯤꯁꯨ ꯌꯥꯎꯔꯛꯄ ꯎꯗꯦ ꯉꯁꯤꯗꯤꯅꯦ ꯅꯨꯄꯥ ꯑꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯨꯛ ꯉꯥꯏꯈꯣꯍꯦ ꯅꯨꯄꯥꯁꯤꯒꯤ ꯕꯥꯁꯤ ꯌꯥꯎꯔꯛꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯦꯝꯈꯤꯁꯤꯗꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯐꯠꯇꯕ ꯑꯍꯨꯝꯗꯣ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ इही हिगतखै लुखोइबबु ngaiko haina hairami लुखोइबसु चपलेप्तुना मखोइ अहुमदा करी हाइगे हाइबनो हाइना हंगजरमी लाई फत्तबा अहुमदो लुखोइबदा नोक्सिनबा अदुदा लुखोइबसु कन्ना नोक्लई लाई फत्तबा अहुमदो लुखोइबबु थेम नाउदुना वारी साबा हौरक्लमी मतम अदुदा लाई फत्तबा अमना लुखोइबसी याम पंगबा मिसकनि हाइबा खंगलकी मरम अदुना मखोइ अहुमदो चिरोल तौनदुना लुखोइबबु करिसु तौरगुमसी हाइना हाइनरमी लाई फत्तबा अहुमदुसु हौजिक्ति लुखोइबदा करिसु तौखिद्रे लुखोइबबु मखोइगी मरु ओइरगे निंगलमी असुमना लाई फत्तबा अहुमदुना लुखोइबदा मखोइगा तिनरसी मरु ओइरसी हाइना हाइरमी लुखोइबसु हराउना यारमी असुमना लाई फत्तबा अहुमदुसु हौजिक्ति मखोइगी लेफमदा हनखिरमी
ꯃꯈꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯩꯀꯣꯜꯗ ꯌꯧꯔꯛꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯀꯣꯜꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯨꯈꯣꯏꯕꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯕꯕు ꯂꯩꯀꯣꯜꯗ ꯂꯥꯛꯄ ꯃꯥꯜꯂꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯕꯗꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯐꯤꯉꯧ ꯁꯦꯠꯄꯤꯗꯣ ꯃꯕꯨꯛ ꯐꯠꯇꯦ ꯑꯔꯥꯟꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯨꯈꯣꯏꯕ ꯂꯩꯀꯣꯜꯗ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯈꯨꯗꯛꯇ ꯂꯨꯈꯣꯏꯕꯒꯤ ꯅꯥꯛꯇ ꯐꯠ ꯐꯥꯎꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏꯕ, ꯀꯩꯅꯣ ꯂꯩꯀꯣꯜꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯛꯎ ꯍꯥꯏꯔꯒ ꯅꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯤꯕꯗꯤ? ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ?" ꯂꯨꯈꯣꯏꯕꯅ, "ꯃꯥꯅꯗꯤ ꯑꯩ ꯉꯥꯏꯁꯨ ꯉꯥꯏꯔꯝꯗꯅ ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯂꯩꯀꯣꯜ ꯌꯧꯔꯛꯄ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯑꯗꯣ ꯅꯪꯅ ꯂꯩꯀꯣꯜ ꯌꯧꯔꯛꯄꯒ ꯑꯩꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤꯕꯗꯨꯗꯤ ꯀꯧꯗꯤ ꯀꯧꯔꯛꯇ꯭ꯔꯒ?" "ꯑꯁ, ꯑꯩꯗꯤ ꯀꯥꯎꯔꯦ. ꯉꯔꯥꯡ ꯀꯧꯔꯛꯎ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯔꯤꯅꯤ꯫ ꯑꯗꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯩꯒꯤ ꯕꯥꯁꯤ ꯄꯨꯕꯤꯔꯛꯄ꯭ꯔꯣ?" "ꯄꯨꯔꯛꯑꯦ. ꯑꯗꯣ ꯂꯨꯈꯣꯏꯕ, ꯑꯩꯉꯣꯟꯗꯅꯦ ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ, ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯛꯎ." "ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯁꯤ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕ꯭ꯔꯥ? ꯍꯣꯏ, ꯀꯧꯔꯛꯀꯦ. ꯑꯗꯣ ꯀꯗꯥꯏꯅꯣꯕ ꯑꯩꯒꯤ ꯕꯥꯁꯤꯗꯣ? ꯃꯁꯛ ꯎꯅꯤꯡꯉꯦꯕ." ꯂꯨꯈꯣꯏꯕꯅ ꯕꯥꯁꯤ ꯎꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯕꯕꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯁꯨ ꯕꯥꯁꯤ ꯐꯪꯒꯗꯧꯔꯦ ꯈꯟꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯅꯤꯡꯊꯤꯖꯕ ꯕꯥꯁꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯨꯈꯣꯏꯕꯕꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯨꯈꯣꯏꯕꯗꯤ ꯕꯥꯁꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯌꯥ, ꯂꯥꯏꯔꯦꯝꯕꯤ, ꯁꯤꯒꯤ ꯕꯥꯁꯤꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯑꯌꯥ, ꯅꯪꯁꯦ ꯄꯨꯛ ꯈꯨꯐ ꯑꯃ." ꯂꯥꯏꯔꯦꯝꯕꯤꯅ, "ꯑꯩꯗꯤ ꯄꯨꯛ ꯌꯥꯝ ꯐꯕꯅꯦ. ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯊꯣꯛꯂꯕꯁꯨꯅꯦ ꯕꯥꯁꯤꯁꯤ ꯈꯣꯡꯂꯒ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯛꯎꯀꯣ. ꯅꯪꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯑꯩꯁꯨ ꯂꯥꯛꯀꯗꯣꯏꯅꯤ. ꯑꯗꯣ ꯂꯨꯈꯣꯏꯕ, ꯕꯥꯁꯤꯗꯣ ꯑꯃꯨꯛꯇ ꯈꯣꯡꯂꯛꯎ, ꯑꯩ ꯇꯥꯅꯤꯡꯉꯤ." ꯂꯨꯈꯣꯏꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯤꯕ ꯕꯥꯁꯤ ꯑꯗꯣ ꯂꯨꯈꯣꯏꯕꯅ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯁꯨ ꯂꯨꯈꯣꯏꯕꯁꯦ ꯄꯪꯖꯕꯒꯤ ꯋꯥꯅꯤ. ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯇꯥꯡꯅ ꯊꯣꯛꯀꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯣ ꯂꯨꯈꯣꯏꯕꯒꯤ ꯕꯥꯁꯤ ꯃꯈꯣꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯣꯡꯂꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯅ ꯌꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯈꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯦ ꯏꯪꯂꯦꯝꯕꯤꯅ ꯂꯨꯈꯣꯏꯕꯕꯨ ꯈꯨꯟꯖꯥ ꯌꯨꯝꯊꯣꯡ ꯈꯔꯗ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯈꯣꯏꯕꯗꯤ ꯐꯪꯂꯛꯇ꯭ꯔꯦ꯫ ꯃꯆꯦꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ꯫ ꯂꯨꯈꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯕꯥꯁꯤ ꯑꯗꯣ ꯅꯥꯟꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯧꯄ꯭ꯋꯥ ꯍꯜꯂꯛꯄ ꯎꯕꯗ ꯃꯆꯦꯗꯣ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯦꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯏꯄ꯭ꯋꯥ ꯎꯗꯕꯗ ꯏꯆꯦ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ꯫ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯆꯦꯗ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯥꯕ?" "ꯏꯆꯦ, ꯑꯩꯗꯣ ꯁꯤꯒꯤ ꯕꯥꯁꯤꯁꯦ ꯂꯧꯔꯨꯏꯅꯤ. ꯌꯦꯡꯉꯨꯅꯦ, ꯐꯖꯗ꯭ꯔꯥ? ꯕꯥꯁꯤ ꯂꯧꯕ ꯆꯠꯄꯗꯨꯗ ꯏꯆꯦꯗ ꯍꯥꯏꯔꯝꯕ ꯀꯥꯎꯔꯤꯅꯤ." ꯃꯆꯦꯅ, "ꯂꯨꯈꯣꯏꯕ, ꯅꯍꯥꯛꯀꯤ ꯕꯥꯁꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯕꯥꯁꯤ ꯃꯥꯟꯗꯦ ꯏꯆꯦꯅ. ꯅꯠꯇꯦ, ꯁꯤꯕꯨ ꯀꯅꯥꯗꯒꯤ ꯂꯧꯔꯛꯏꯅꯣꯕ? ꯃꯤꯅ ꯄꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯜꯂꯛꯂꯤꯕ꯭ꯔꯥ? ꯏꯆꯦꯗ ꯁꯦꯡꯅ ꯍꯥꯏꯌꯨ." "ꯏꯆꯦ, ꯑꯁꯤꯒꯤ ꯕꯥꯁꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯤ. ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ. ꯂꯥꯏꯔꯦꯝꯕꯤ ꯀꯧꯏ ꯍꯥꯏꯌꯦ ꯃꯥꯅ. ꯑꯩꯒꯤ ꯕꯥꯁꯤꯁꯦ ꯃꯥꯅ ꯄꯤꯔꯛꯄꯅꯤ. ꯃꯕꯨꯛ ꯌꯥꯝ ꯐꯩ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒꯅꯦ ꯏꯆꯦ, ꯃꯁꯛꯁꯨꯅꯦ ꯈꯨꯐꯖ ꯑꯃ. ꯃꯥꯅ ꯍꯥꯏꯔꯤꯕꯀꯣ, ꯑꯃꯝ ꯑꯊꯦꯡꯗ ꯏꯇꯣꯝꯇ ꯆꯠꯂꯗꯤ ꯃꯥꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯛꯏꯕ." ꯃꯧꯄ꯭ꯋꯥ ꯂꯨꯈꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯦꯅ, "ꯈꯪꯕ ꯉꯝꯖꯔꯤ, ꯕꯥꯁꯤ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯅ ꯁꯣꯏꯗꯅ ꯄꯤꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ." ꯃꯆꯦꯅ ꯑꯃꯨꯛ ꯂꯨꯈꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ, ꯕꯥꯁꯤ ꯑꯁꯦ ꯅꯍꯥꯛꯅ ꯁꯣꯛꯂꯝ ꯄꯥꯏꯔꯝꯗꯥꯏ ꯑꯃꯗꯤ ꯈꯣꯡꯂꯝꯗꯥꯏ ꯃꯇꯝꯗꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯃꯨ. ꯑꯗꯨꯒꯅꯦ ꯕꯥꯁꯤ ꯑꯁꯤꯗ ꯅꯔꯥꯏꯕꯛ 3ꯂꯛ ꯀꯠꯇꯨꯅ ꯄꯥꯏꯌꯨꯀꯣ. ꯑꯗꯨꯗꯤ ꯏꯆꯦ ꯋꯥꯄꯟꯗꯒꯤ ꯋꯥꯁ ꯑꯀꯪꯕ ꯈꯔ ꯂꯧꯁꯤꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯆꯦꯁꯨ ꯋꯥꯄꯟ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯋꯥꯁ ꯑꯀꯪꯕ ꯈꯔ ꯄꯨꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯕꯥꯁꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯗꯒꯤ ꯉꯥꯎꯆꯠꯅꯗꯨꯅ ꯃꯤꯔꯣꯜ ꯊꯨꯡꯗ ꯂꯩꯔꯤ꯫
ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯉꯥꯎꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄꯨꯡꯖꯧ ꯊꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯍꯟꯕ ꯉꯝꯕ ꯃꯤꯁꯛꯇ ꯃꯇꯤꯛ ꯆꯥꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯈꯤꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯐꯝꯅꯥꯏꯕ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯅꯕ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯐꯝꯅꯥꯏꯕ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯅꯕ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯃꯌꯥꯝ? ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯑꯔꯣꯏꯕ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯜꯂꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯑꯁꯦ ꯂꯥꯜꯂꯁꯤꯗꯣ꯫ ꯑꯗꯨꯒ ꯃꯌꯥꯝ, ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯃꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯎꯖꯥꯎ ꯑꯀꯪꯕ ꯈꯔ ꯊꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯩꯖꯥꯎ ꯍꯧꯔꯁꯤꯗꯣ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯑꯦꯟꯁꯥꯡ ꯑꯁꯦ ꯑꯍꯥꯎꯕꯅꯤ꯫ ꯊꯥꯎ ꯊꯨꯝ ꯐꯖꯅ ꯍꯥꯞꯇꯨꯅ ꯊꯣꯡꯂꯛꯄ ꯑꯁꯤꯗ ꯎꯃꯪ ꯑꯗꯣ ꯁꯥ ꯊꯣꯡꯕꯒꯤ ꯃꯅꯝꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯝ ꯑꯗꯣ ꯑꯁꯨꯝ ꯁꯥꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯕꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯍꯨꯝꯗꯨꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯅꯝ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯃꯁꯤ ꯆꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛꯃꯛ ꯃꯅꯝꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯨꯁꯤꯗꯣ꯫ ꯍꯥ, ꯇꯟꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯑꯃꯅ ꯑꯃꯨꯛ, ꯑꯁ, ꯅꯪꯒꯤ ꯁꯥ ꯊꯣꯡꯕꯗ ꯆꯣꯞꯄꯁꯦ ꯆꯣꯞꯄꯤꯗꯀꯣ, ꯍꯧꯖꯤꯛꯄꯨ ꯆꯠꯂꯨꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣꯕ? ꯍꯣꯏ, ꯆꯠꯂꯨ ꯇꯥꯔꯦꯗꯅ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯇꯝꯂꯛꯇ꯭ꯔꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯣꯠꯀꯗꯧꯕꯅꯤꯀꯣ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝꯗꯨ ꯇꯝꯅ ꯈꯨꯗꯛꯇ ꯌꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯒꯤꯅꯤ ꯍꯥꯏꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯈꯔ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯥꯗꯣꯛꯂꯝꯂꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯌꯥꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯕ ꯇꯣꯛꯅꯈꯤ꯫ ꯂꯥꯏ ꯑꯍꯨꯝꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯄꯣꯊꯥꯅꯈꯤ꯫ ꯂꯥꯏ ꯑꯍꯨꯝꯗꯨꯁꯨ ꯃꯐꯝꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝꯗꯨꯗꯒꯤ ꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯔꯨꯛ ꯊꯥꯗꯣꯛꯂꯒ ꯆꯥꯔꯝꯃꯤ꯫ ꯂꯥꯏ ꯑꯍꯨꯝꯗꯨꯁꯨ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯑꯋꯥꯕ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯝꯅꯥꯏꯕꯅ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯄꯨꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯈꯣꯡꯁꯥꯟꯕ ꯍꯧꯔꯁꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕ ꯑꯃꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯐꯪꯖꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯌꯦꯡꯂꯛꯄꯅ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯉꯛ ꯆꯞꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒꯤ ಮtung ಅಮಾಯ್ಬ ಅದುಗಿ ಅವಾಮನ್ ಪಿರೆದುನ ಅಮಾಯ್ಬ ಅದೋ ಮಾಗಿ ಲೈಬಾಕ್ತ ಅಮುಕ್ ಹಲಕ್ಕಿ ಮಚಾಬು ಫಾನಿಂಗ್ಬನ ನಿಂಥೌ ಅದೋ ngauchatnarakle hawjikti aroiba oina ningthauna magi laibaki kachin koya yauna paujel ama chatlankhirami karigumba masai bungogi anaba phanba ngamba misakta laibak tangkhai pigani sana lupa kaya pigani haina paujel tharami nakal amaromdana lukhoibado magi basido khongduna lairimbi adubu kaujarei lairimbi adusu lukhoibana kaurakpa aduda thuna yangna lukhoibagi manak yaurakhi manak hek yaubaga lairimbina asumna hairei lukhoiba kari leire nungdang sunatana nungthilsida aibu kaurakpade lukhoibana lairimbiya adubura aina pairiba basise
ꯏꯆꯦꯅꯅꯦ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯥꯏꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯂꯥꯏꯕꯛ ꯀꯠꯂꯒ ꯄꯥꯏꯔꯤꯕꯅꯤ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯣꯏꯔꯣ ꯂꯥꯏꯔꯦꯝꯕꯤꯅ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯥꯁꯤꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯈꯨꯠꯁꯦꯝꯒꯤ ꯕꯥꯁꯤꯅꯤ ꯕꯥꯁꯤ ꯑꯗꯣ ꯑꯩꯒ ꯑꯃꯠꯇꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯅꯍꯥꯛꯅ ꯕꯥꯁꯤ ꯄꯥꯏꯔꯝꯗꯥꯏ ꯈꯨꯗꯤꯡ ꯂꯥꯏꯕꯛ ꯀꯠꯄꯗꯣ ꯑꯗꯨꯒꯅꯦ ꯂꯨꯈꯣꯏꯕ ꯕꯥꯁꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯍꯥꯛꯁꯦ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯑꯅꯥ ꯑꯌꯦꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯦꯟꯕ ꯀꯌꯥ ꯕꯥꯁꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅꯅꯦ ꯐꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯕꯥꯁꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯁꯦꯝꯒꯤ ꯕꯥꯁꯤꯅꯤ ꯑꯩꯅ ꯕꯥꯁꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ ꯐꯔꯦ ꯑꯗꯣ ꯑꯇꯩ ꯍꯪꯗꯧ ꯋꯥꯠꯂꯤꯕꯣ ꯋꯥꯠꯇ꯭ꯔꯦ ꯑꯗꯣ ꯕꯥꯁꯤꯁꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯉꯣ ꯑꯗꯣ ꯕꯥꯁꯤꯁꯤ ꯍꯥꯟꯅꯒꯤꯗꯧꯅ ꯑꯃꯨꯛ ꯀꯥꯏꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯏꯔꯁꯨ ꯅꯪꯅ ꯑꯃꯨꯛ ꯄꯤꯕꯤꯌꯨꯀꯣ ꯂꯨꯈꯣꯏꯕ ꯅꯪ ꯁꯤꯗꯤꯕ ꯅꯪꯉꯣꯟꯗ ꯁꯥꯎꯒꯦ ꯈꯟꯕꯁꯨ ꯉꯝꯗꯦꯗꯣ ꯅꯍꯥꯛꯀꯤ ꯕꯥꯁꯤ ꯑꯁꯤꯗꯤ ꯁꯨꯡꯀꯥꯏ ꯀꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯈꯣꯡꯅ ꯁꯣꯛꯂꯨꯔꯕꯗꯤ ꯕꯥꯁꯤꯁꯦ ꯃꯇꯣꯝꯇ ꯃꯥꯡꯈꯤꯅꯤ ꯑꯗꯨꯅ ꯈꯣꯡꯅ ꯁꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏꯕ ꯁꯣꯛꯑꯣꯏꯒꯦꯕ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯕꯥꯁꯤ ꯑꯁꯤꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯏꯆꯦꯒ ꯂꯝ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯑꯩꯗꯤ ꯁꯦ ꯑꯩ ꯍꯥꯏꯒꯦꯀꯣ ꯕꯥꯁꯤ ꯑꯁꯦ ꯍꯥꯟꯅ ꯈꯣꯡꯒꯗꯧꯕ ꯑꯗꯨꯒꯅꯦ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯍꯥꯏꯒꯗꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯅꯦ ꯃꯥꯂꯪ ꯑꯁꯤꯗ ꯎꯆꯦꯛ ꯆꯦꯛꯂꯥꯅ ꯄꯥꯏꯕꯒꯨꯝ ꯄꯥꯏꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯅꯍꯥꯛꯅ ꯈꯪꯍꯧꯅꯕ ꯉꯁꯤꯗꯤ ꯑꯩꯒ ꯀꯣꯏꯔꯨꯁꯤꯗꯣ ꯕꯥꯁꯤꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯈꯣꯡꯉꯛꯀꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯕꯥꯁꯤ ꯑꯗꯣ ꯈꯣꯡꯂꯕ ꯃꯇꯨꯡ ꯄꯥꯛꯂꯕ ꯐꯖꯕ ꯏꯄꯥꯛ ꯑꯃꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗꯒꯤ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯄꯥꯛꯄ ꯏꯄꯥꯛ ꯑꯃꯗ ꯄꯥꯏꯔꯛꯈꯤ ꯂꯨꯈꯣꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯅ ꯂꯨꯈꯣꯏꯕꯕు ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯕꯒ ꯃꯔꯨꯞ ꯑꯣꯏꯈꯤꯕ ꯂꯥꯏ ꯑꯍꯨꯝꯗꯣ ꯂꯨꯈꯣꯏꯕꯒꯤ ꯅꯥꯛꯇ ꯅꯨꯡꯗꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯕꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯂꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯕ ꯅꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯄꯥꯝꯗ꯭ꯔꯣ ꯁꯅꯥ ꯂꯨꯄꯥꯒ ꯃꯌꯥꯝ ꯄꯥꯏꯕ ꯄꯥꯝꯗ꯭ꯔꯣ ꯌꯨꯝꯒꯁꯦ ꯀꯣꯅꯨꯡꯒꯨꯝꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯣ ꯂꯨꯈꯣꯏꯕꯅ ꯑꯁꯤꯕꯨ ꯋꯥꯅꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯅꯒꯅꯨꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯕꯨ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅꯒ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤꯅꯦ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯅꯤ ꯈꯪꯉꯕ ꯆꯥꯛꯀꯁꯦ ꯃꯌꯥꯝ ꯆꯥꯔꯒ ꯑꯗꯣ ꯅꯣꯏꯅ ꯇꯧꯁꯤꯟꯅꯔꯤꯗꯣ ꯈꯪꯉꯦꯕ ꯑꯩ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯂꯨꯈꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦꯅꯦ ꯈꯪꯉꯕ ꯊꯥꯖꯗ꯭ꯔꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯍꯥꯟꯅ ꯌꯦꯡꯂꯨꯁꯤꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤꯅꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯃꯟꯕꯒꯤ ꯀꯣꯅꯨꯡꯗ ꯌꯧꯔꯨꯔꯕꯅꯤ ꯑꯗꯨꯗ ꯄꯥꯎꯁꯦ ꯈꯪꯂꯛꯄꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯃꯥꯕꯨ ꯍꯦꯛ ꯂꯥꯌꯦꯡꯕ ꯉꯝꯕ ꯃꯤꯁꯛꯇ ꯁꯦꯜꯁꯨ ꯁꯅꯥ ꯂꯨꯄꯥꯁꯨ ꯄꯤꯒꯅꯤ ꯍꯥꯏꯍꯧꯕꯅꯤ ꯂꯥꯛꯑꯣ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯂꯨꯁꯤ ꯂꯨꯈꯣꯏꯕꯁꯨ ꯄꯪꯕꯒꯤ ꯍꯧꯅꯕꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯀꯣꯅꯨꯡꯗ ꯄꯨꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯗꯛꯇ ꯀꯣꯅꯨꯡ ꯌꯧꯈꯤꯔꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯨꯈꯣꯏꯕꯗꯣ ꯍꯌꯦꯡꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯨꯈꯣꯏꯕꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏꯅꯦ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯤ ꯁꯅꯥꯁꯨ ꯂꯨꯄꯥꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯔꯛꯇꯣꯏꯅꯤ ꯑꯗꯣ ꯏꯆꯦ ꯏꯇꯣꯝꯇꯅ ꯄꯨꯔꯛꯄꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯆꯦꯒ ꯆꯠꯁꯤꯀꯣ ꯏꯆꯦꯒꯤ ꯂꯨꯈꯣꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯉꯥꯎꯕ ꯍꯧꯔꯛꯂꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯉꯥꯎꯗꯦꯕ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯤꯅ ꯄꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯅ ꯃꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯣ ꯆꯠꯂꯨꯁꯤꯀꯣ ꯏꯆꯦ ꯃꯆꯦꯅ ꯑꯗꯣ ꯐꯔꯦꯅꯦ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯔꯨꯗꯣꯏꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ ꯏꯆꯦ ꯀꯣꯅꯨꯡꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯑꯩꯅ ꯂꯥꯌꯦꯡꯗꯣꯏꯅꯤ ꯈꯪꯉꯕꯣ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯉꯥꯎꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯆꯠꯂꯨꯁꯤꯀꯣ ꯏꯆꯦ ꯃꯆꯦꯁꯨ ꯃꯧꯄ꯭ꯋꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛꯁꯨ ꯊꯥꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯍꯥꯏꯕꯅꯤꯅ ꯃꯆꯦꯁꯨ ꯆꯠꯅꯤꯡꯕꯗꯤ ꯐꯥꯎꯖꯩ ꯑꯁꯨꯝꯅ ꯂꯨꯈꯣꯏꯕꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯑꯄꯥꯝꯕꯗ ꯌꯥꯔꯝꯃꯤ
Asumna yarabada lukhoibana machebu manakta lephali. Adugi matung basi adu khonglaga konungda pubiyo hairami. Wahai adu hek haibaga atiya thakta paikhatlami. Angakpa matau aduda mache adudi yamna ngakpaga loinana yamna su pakhatpa phawrami. Maupagi lengbanda kanna paiduna kina kaplami. Machina kappa aduda asumna hairaki. Isya kapkanuwo asuk nungaiba sibu kapine. Ado tu konung yaure. Tu phimu sitpa mayamna chatuna lairibase sisine konung haidu. Asumna konung yaurabada konungi sanathongda paitharakuna konungda prap changlaklami. Matam aduda machina maupabu khudang paiduna ngai kho haina khamlami. Adugi matung thongagliba lanmi aduda phajana hairaba matung lanmi duga ningthaugi nakta changminarakhi. Ningthaugi manak hek yaubaga inglembina ningthaubu khurumjai. Aduga maupasu khurumjaki. Ningthauna inglembi amadi lukhoibada lakpagi maram hanglami. Matam aduda lukhoibana mabuk iting-tingna asumna hairaki. Iningthau adubura masai bungodo layeng balakpani. Aina yengadi khudakta phadoine khangaba. Aise aikhoi khundasu anaba mayam yengini. Maupuagi chamjaba wahaiduda machedu yamna pakhatjai. Ningthauna wa makha taraktrigai machena ningthauda asengba pomba hairami. Adugi matung ningthauna asumna hairaki. Ibema phare adudi haujingmak aigi ichabu layengnaba kokthuraklagi. Karigumba aigi ichabu phahanba ngamlabadi laibak tangkhaiga loinana lanmi amadi sana lupa kaya pigani. Aduga karigumba ngamdraba ningthau aigi iphamda karemnabagi cherak pigani ko. Lukhoibado ningthaugi wa tabada asumna amuk hairei. Iningthau saugonuwo aina phandoine asengki ichenasu khangmani aidi anaba yengba yamna hai. Ado loina suphai. Ningthaudo wakalga waringai saudi sauninglabani. Thajadabagi adubu yengdadi yenglage khanna masai bungogi kada lukhoibabu koksilami. Adugi matung ningthaudu ubada masai bungoda changliba heloido yamna kirami. Handakti heloido maithirani haiba khanglaki. Maramdi lukhoibagi sanamachugi basisi lairembigi basini khangmana. Lukhoibado magi basi du puthораktuna khongba horoklami. Asumna ngaihak khonglaba matung heloi nupido law khongduna masai bungodagi thokiduna mangkhirami. Adugi matung masai bungodo magi phamungda longna haithakirami. Ngaihaki matung masai bungodo wakhal taraduna mamit pangthoraki. Adugi matung lukhoibada machai bungona nahak pukanano aigi ka sida karigi changlaklibano haina hanglami. Matam aduda machai bungobu senanaba thamliba lanmi aduna masai bungoda wari khara lirami. Adugi matung khudakta ningthaudasu paudamlami. Ningthaunasu masagi kada changlak-lami. Machesu ningthaugi tungda inarakhi. Asumna ka hek yaubaga ningthauna masabu koroklami. Masanasu ipa ningthau haina khurumjaki. Asumna haujikti masai bungo anaba phare ngauba phare haibase ningthauna khangba ngamlakhi. Ningthaunasu thokiba pomba masada tamlami. Masai bungona lukhoibabu khurumjai. Aduga asumna hairakhi. Marup haina kaujagi. Nahakna aigi manglamgadauraba punsise kanbiri. Ai yam pele ngasidagi nahaka aiga marup sanarasi. Ningthaunamu ibungo nahak ningthau aibu warauganuko. Nahaki angakpa phangna hairaba nahaise khangdringai wahai kaya hairure aibu ngakpiyuko. Haujikti ningthau aina haidokiba matung ina aigi laibak tangkhai nahaki nafamda sinaragani. Aduga lanmi sanalupa sagol samu kayasu piragani. Asukuina ngauduna layuraba aigi amata ngairaba ichabu mapok ama nauna pokpibagum nahakna pokpibani. Asi hairaba matung ningthauna lukhoibabu chetna konbirami. Ngaihaki matung konunggi lanmi phamnaiba pumba kauthoktuna lukhoibada saruk tangkhai pirami. Aduga sanalupa aduda sunatana laibak tangkhai pirami. Pumnamak khusinnaba loiraba matung lukhoibana magi basido nungsina khonglaki. Aduga asumna hairami. Sana lupa sagol samu lanmi aikhoi pumba aigi yum tamna pubi. Wahai asi hek haibaga loinana lanmi mayam amadi sana lupa sagol samu pumnamak atiya thakta paikhatki aduga paiduna chatki. Matau adu ubada ningthau amadi lemhauriba lanmi phamnaiba mayamdo tingak yengduna yamna ngakna lehauri.
ꯑꯁꯨꯝꯅ ꯃꯤꯀꯨꯞꯇ ꯂꯨꯈꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯨꯈꯣꯏꯕꯒꯤ ꯏꯪꯈꯣꯜꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯨꯈꯣꯏꯕꯒꯤꯗ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯕ ꯂꯩꯕꯥꯛ ꯇꯪꯈꯥꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯈꯣꯏꯕꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯀꯣꯅꯨꯡ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯂꯨꯈꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯂꯥꯏ ꯑꯍꯨꯝ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏ ꯑꯍꯨꯝꯗꯣ ꯂꯨꯈꯣꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯨꯈꯣꯏꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯦ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯍꯥꯛ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ꯫ ꯑꯗꯣ ꯅꯍꯥꯛꯅ ꯆꯥꯛ ꯄꯦꯟꯅ ꯆꯥꯕꯒꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯅꯨꯡꯇꯤꯒꯤ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯆꯥꯛ ꯆꯐꯨ ꯑꯆꯧꯕ 3, ꯑꯦꯟꯁꯥꯡ ꯆꯐꯨ ꯑꯆꯧꯕ 3 ꯅꯨꯡꯇꯤꯒꯤ ꯄꯤꯕꯤꯌꯨꯗꯣ"꯫ ꯂꯨꯈꯣꯏꯕꯅ, "ꯍꯣꯏ, ꯄꯤꯖꯗꯣꯏꯅꯤ꯫ ꯑꯗꯣ ꯅꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯣꯏꯀꯣ, ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯃꯌꯥꯝ ꯂꯩꯍꯧꯏ, ꯆꯥꯔꯨꯁꯤ, ꯁꯥ ꯊꯣꯡꯕꯁꯨ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯍꯧꯏ"꯫ ꯂꯥꯏ ꯑꯍꯨꯝꯗꯣ ꯃꯇꯤꯟꯒ ꯀꯨꯠ ꯀꯨꯠ ꯌꯣꯠꯆꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯍꯨꯝꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏ ꯑꯍꯨꯝꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯨꯈꯣꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯐꯠꯇꯦ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯅ ꯈꯪꯂꯝꯕ ꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯩꯒꯤ ꯀꯣꯝꯗ ꯂꯩꯕ ꯁꯣꯏꯔꯣꯏ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯥꯏꯕꯪ ꯌꯨꯝꯁꯤꯡꯗ ꯆꯪꯕ ꯌꯥꯗꯦ, ꯄꯨꯟꯕꯁꯨ ꯌꯥꯗꯦ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯑꯍꯨꯝꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯈꯩ ꯄꯥꯏꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯕꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯂꯨꯈꯣꯏꯕꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯨꯕ ꯀꯌꯥꯒꯤ ꯃꯍꯩꯅ ꯂꯨꯈꯣꯏꯕ ꯑꯃꯗꯤ ꯃꯆꯤꯒꯤ ꯑꯋꯥꯕ ꯀꯣꯛꯈꯤꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫